खुरुमजरी ISTV की पाव में ताबी बसिंगु तराम नोकचरी अहन बदमरोय बपाव प्रधानमंत्री जन आरोग्य योजना मणिपुर दसु हौदोक्रे मणिपुर यूनिवर्सिटी दा चयन वाफम कया मरुम थोरकलिबसी सेंटर मसुं स्टेट ना प्रोफेसर पांडे सौगटपदगिनी हाइना कमिटी ऑन ऑल पॉलिटिकल पार्टी ना मराल सीक्रे अमदे यूनिवर्सिटी की ओजा फाजिंदुना जेल दा थंबा हंदकी असिना मणिपुर की ओइना अहानबा थौदोकनी हाइना प्रोफेसर विश्वनाथ ना फोंदोक्रे हौजी पाउ संथोक पिजरी लाइरब इमुंगी मियोय सिंगना अना एक थोरकपदा चही एमदा लुपा लाख मंगा फाउबगी कानब पीगदबा प्रधानमंत्री जन आरोग्य योजना PMJAY मणिपुर दसु हौदोक्रे क्लासिक ग्रांडे द पांगथोकिबा थौरमदुदा चीफ मिनिस्टर एन बिरेन हेल्थ मिनिस्टर एल जयंत कुमार स्पीकर वाई खेमचांद डिप्यूटी स्पीकर के रोबिंद्रो राज्य सभा के MP KSH भवानंदा चीफ सेक्रेटरी हेल्थ सर्विसेज के मकोक थोंबा ऑफिशियल सिंह जानिम समदि रिम्स के डायरेक्टर सिंह सुसरग्याके स्कीम असी स्टेट असिदा हयेंगदगी हौना चटनबा हौरगनी हाइरे लिसिंग अनि तरागा माथोगी सोशियो इकोनॉमिक कास्ट सेंसस रिपोर्ट चानब इमुंग मनुंगदा अना एक यारकपा मतमदा लुपा लाख मंगा फाउबगी अना लायेंगबगी खुदोंग चापा पीगनी लैबाग असिगी ओइना नेशनल हेल्थ स्कीम असिगी मखादा लायरब मियोय क्रोर यांखैरोम कानब पीगनी अचंग सेंफम असी सेंटर न चाद मरबुद्रा स्टेट न चाद तरा पुथोकदबनी थौरमदुदा चीफ मिनिस्टर एन बिरेना मणिपुर की ओइना इमुंग लाख अनिगा लिसिंग हुंबुद्रा तरेलोम स्कीम असिगी कानब पीननब पांदम थमले कास्ट सेंसस की मनुंग चंदब सिंगना चीफ मिनिस्टर की हक्सल की तेंगबांग न कौंसिले स्टेट अमदी सेंटर की हेल्थ स्कीम अनियसी टू न चटमिनगनी अमसुंग मणिपुर की अपुन बमिशिंग की तंखाइदी स्कीम अनियसना कवर तोबंगमले हाइना नुंगाइब फोंगतोकी सिंसुर नोम के हिंगबसिंग सिना खितंग फिबम फगलप मतंदे अमन नाब मतंदे लोय बिमुंगसे अतै सान बले ना बना रदे इंखोल ओइ इंखोल यो थोंग लायने मसी अवाब प्राइम मिनिस्टर ना उबीरकना भारत कुंभगी तौगेरे में पोसे कोई ईश्वर मुसी तेलाइरा वाना मयाम मतें पांबा मधुगी सेवा तौबा मधुगी नुमाई मधुबुनी ईश्वर की पोस अदुना आई कोई दे हम सॉफ्ट चंगी आनी से की रिपोर्ट इवन मतलब हम स्टाफ हुए कोई ये सेंसस की कलेक्शन तो बोला है मिशन जिना मई मई सब दे होते दे हन्ना ना ये या हुए करी लेबर नहीं तब ना हन्ना ना तो भाई सब तसियन ना ना अब फंगदब दी शेप याव लोई था तो ना मैं अदु वर वेरी लकी शेप याव गइना प्राइम मिनिस्टर किसने कॉर्पोरेट टोरे शेप याव तो कांगो दे सेवरल सिंह हाइरो विडो सिंह हाइरो अदगी पोरेस ऑफ द पोर नीडी पीपल सिंह थादो मसिन तो लोइना कोई CMI स्थिरम कॉर्पोरेट टोरे अमुक प्राइम मिनिस्टर ना हाइरो आई हॉस्पिटल में कना अंत सर निंदे बुदो हॉस्पिटल सरप्राइज ना का जपने का ना निंदे है बिनु अना बलेबा समाज को निंदे ना निंदे है अदुन लिमाना पगी वेलनेस सेंटर के लिंकलाइस हेल्थ मिनिस्टर एल जयंत कुमार ना स्कीम असी माई पाकना चंगसिनब होनबदा स्टेक होल्डर खुदिंगना आइगी मीगी थीदना पुक्सेल सेंगना अमत ओइना होनमिनसी हाइखे चरांगनब फिबम अमा लेरंबदगे तंगदु लेताना मही मसिंग तंबा होंगनरब मतुंगदा चयेतनब वाफम कयामरुम मणिपुर यूनिवर्सिटी दा थोरकलिबसी सेंटर मसनुंग स्टेट गवर्नमेंटना प्रोफेसर AP पांडेबु सौगटपगा लोइनाना मथौ संगबदगे थोरकपनि हाइना कमिटी ऑन ऑल पॉलिटिकल पार्टी ना मराल सेरी ngasi कांग्रेस भवन दा पांगथोकपा पाउगी मिफम अमदा कमिटी असी की कन्वेनर RK अनन्ना असिगुंबा अरानबा खोंगथांग असी कमिटी ने यानिंगदे MU की महौसागी पुंसीदा अमुक हंजिलकनबा फाजिनखिबा महिरोय अमदी ओजा सिंह कंडीशन अमत यावदना थादोकदबनि हाइके academic disturbances मैम से रिस्टोर तौनो होदरिबे एफर्ट मैम कन तौजब मैम दु इनो नो थुगाइरगा थोलकपा हाइबेतै सिगी मैम सिंगसि मतांग मसी अखोई कमिटी ना फिल तौजबदा नहानगी मरुओइदा अखोई पुलिस एक्शन से अतौम सुंथोक थोकतबदी हाइ वाफमदनी प्रोफेसर पांडेबु सपोर्ट ओइदा मोन द स्ट्रेंग हाप ओइदा माना तोरम थबक मैम सिंग जस्टिफाई तौनो होनबदा तौगिबा दुंबा मैना कॉन्स्पिरेसी अमगी मखादा लाकपने हेना कोइ लौदु ngamde
Dr. N.G. Bijoyna Karigumba Police na University ke campus manungda chingnaba leirabade mafam adu question duna thamlaga phapungadabani awangba thaki loksing tanpham oriba university da chathakiba thawong yaningde haike. Students are the pillars of the nation. Kada ida nation ki pillar uiduri ge. Bomb to maraksida angang light tam jagadabdu. Karigumba chingnaba leiraba ai koi na jo ngasi jo dum haijirisni. Chingnara di cordon to biraga ayung nungdinda nungdang na chingnare dum cordon to bio aduga nongalaga hariba authorities sing laga changbiraga yengbio adu phau dandi pibio adu nate sigi posidi highly condemnable. We join to condemn it. Masidi matung da su ta honjaning de mamang da su thokidri. Dr. M. Narana, MU the Togiba Taudosi Matanga Chatariba inquiry ado Chatnaba Yadaba inquiry ama Ohananaba, Tawina Sinba Torang Male. Manipur University Housing Wariba Pibamasi, Atuba Matamda Waroisin, Amapurak Payanaba, Assembly Mipam Amakauduna Kananaba Davitoke. Menasina, Karamaina Mashida permission, Piribino, Hibasi, a Chobu question of Moigani. Nainarkisano, academically, Marvisi Portase, 2 minutes Toki we are rowing a city. Maramaduna, Sigin Nainarki Manunda, I call you government Asina, Praja Pin and about explanation of Tobirabra. Sigi Porsis Mina Torkani as they could see how we talk the Mangam Deku. But unfortunately, it happened. Aduragadi, public confidence government, Kayam Lady Viba, Portamalakania. Immediately, assembly convened Tobio, Pambio, Nainabu, Adudi. Those Malaktre, Kosakar Pine Mina Coin Topo Jeni Papilla. Adorgati democracy Kongo Toktra. Manipur University ke Oza Pajinduna jail da thamba habisi handaki ashina Manipur University ke itihas ta ahanba thodok nihaina Professor W Bishwanath na phongdokre ngasima ke Sagolban Bijoy Govinda da laibe yum da pangthokpa pawmishinga unabada mahakna makatana University ke Oza habisi miyamna ikai khumnaba amaga loinana mathau tawriba mioi ngaktani Oza sing asina tungi yumbi kaya semkhre amadi kaya masu sembagi thabak chatharibani Wazasing the Chatariba Tawangasi, Nungaitaba Pawi, University Asida Tamliba Mahiro Sing Asisu, Tongan Tonganba College Singdagi, Akana Kangatuna Mahi Tamliba Mahiro Sing Aktani, Makoina Akoigi Tungi, Taudang Lor Kadoribani, Makoi Bupajinduna jail the Tamjin Basinungaite. Mahiro Sing Amadi Oza Singbo condition Yautana release the wheel, Pazin Kiba Oza Sing suspend Tokibadusu, revoke Tobiduna, University Asida Mahu Sagum Mahima Sing, Atuba Matam the Tambayanaba, Marilanaba authorities Singna, Sinbio Haike. Tasemati Manipur University ki Ozawiba, University ki Ozawi Professor Obasi, Mayamna Yam respect over profession ni, Mayamna Tanaba Pamsaba, Makoi de Sumba, treatment Obasi. Nuaizate aduna oza singsi suspend away haina sutaji and oza singsibu suspend revoke to biduna condition amta letana thadok biduna Manipur University academic atmosphere si hanjanaba honanaba marilenaba authority da bill tawjari Manipur University da changai we sadra singsisu irai laiba matanate college gi pass toroga Mayam apply to the entrance test of a quite a top class academically amna strong or Badum Satra man the Koina University admit Toropani, Makoi Busu, pick up Toduna, Makoi custody Tambi Pasisu, Masu Yaragadi, conditionally, unconditionally, Tado Piduna, Manipur University Academic Normalcy, and then Pada, Mating Pambu, Hype Symptom in a mayam. Media told up little money. Thasigi Kungi Ahing Nongyaida Manipur University ki boys hostel Sinda Manipur Police Commando Amade CRPF na Thiba Humbaki Tabak Chataduna Mahiro Amade Waza Sing Pajin Krabamatung Ngasi Numit Humni Suraba Pauba Ladies Hostel Sing Yauna University ki campus Manungda Commando Amade IRB Personal Singna Akan Bangak Senbaki Tabak locally University waiting set the Mahiro Sing Thoraktuna meeting Tauna Honabada Police na Masa Masagi Hostel the Changhanki
फाजिनखिबा ओजासिंग अमदी महिरोइसिंग कंडीशन अमत यावदना थादोरक्त्रिबा फावबा मणिपुरी डिपार्टमेंट के हौजिक चथरिबा मरीसुबा सेमिस्टर एग्जाम अमदे थासिगी कुनगा तरेतगी हौगदौरिबा अनिसुबा सेमिस्टर एग्जाम डिपार्टमेंट असिगी महिरोइसिंगना सरुक यारोय हाइरे ओजासिंगबु फाजिनदुना कैसुम संगद नमसिनबा महिरोइसिंगना यानिंगदे हाइरे सिंग अमदी छात्र सिंग असे कंडीशन अमत यावदना थादोरक्त्रिबा फावबा अखोय मणिपुर डिपार्टमेंट की ओइना हौजिक चथरिबा 4th सेमिस्टर की एग्जामिनेशन अमदी लालिबा पे तारीख 19 चथगदरिबा 2nd सेमिस्टर की एग्जामिनेशन असे अखोय मणिपुरी डिपार्टमेंट की ओइना अखोय छात्र सिंग पुन्ना अखोय एग्जामिनेशन असे सरुक यादबा हाइना अखोय अमत ओइना लेबनरे Physics Department, Chemistry Department, Statistics Department, English Department, Geography Department amade Cultural Studies amade Department of Computer Science MU amade Nelit ki mahiroi singnasu exam thadaba haina lepnare hari MSU MSF KSA Shuk Desam amade EMS ki apunba mahiroi singna Chief Minister amade Education Minister gi effigy thau ground ki get tamai thakre MU gi numidang security changsinduna oza amade mahiroi sing phaba yaningde phajin khiba sing condition yawdana thadokadabani makha tana khongchang kaya changsingani haiki Manipur University koi ozaasing amadi kaigumba political ki oiba adugumba lokuna bakhrana ahing nolada la akanda satra akoi ki university lanbu athokpa asungna thong asi akoi apunba Manipur la laiba mairoi singna condemn tawri adu loina na haiba hadan kibo ozaasing amadi mairoi sing condition amadi yawdana thadokadabani kari ma thadokdaba taragadi akoi mayam bakhan makha kya ki Manipur nyang loina na khungjang kya am samsung State government na Professor Pande Kannana Bohonai Haibasi ngasi taseng le haina musuna phongdokli Security Forces naduna BC gi chamber amade Registrar Office ki so thugairam basi State government na MOA gi matungina sem khraba inquiry committee thugaina bohona bane Professor Jugindro na phongdokli ba wafam asina takpade unakhiba agreement adu phagi tare haibasini hairi Amaronda University ki teaching amasung non teaching staff singna masa ki office tak kabina ba amade University campus manungda ing tappa academic atmosphere amalakpada mateng pangbina ba Register in charge Professor M Sham Keshona appeal tawri mahiroi khudingmangna su academic program sing yawnana ba khanghale inquiry ga mari leina ba file amadi che chang sing BC in charge amade Register in charge na lokthokre haina musuna phongdokli basi yumpham yawda ba aran bani hari Manipur University campus the Central Force amadi State Force singna chathaki bathawong all Manipur students guardians organization na kanayanin da phongdokre singjamai da leba organization asiga office ta pangthokpa paugi mifam amada secretary S Sumatina University asida exam chatharingai matamda amuk hanna irang thuan ba si chumde thawong asina hostel da leiba mairoi sing aki akhang nanghale tangdu leitaba ama athuba matamda lehenna ba state amadi HRD ministry na honagadabani haiki University ki charana rigase athuba matamda lotion biu aduga ngasi thaudu asiga mari leinada akhoi judicial custody da rimalok thaduna thamliba satra sing amagi oja sing ase athuba matamda condition yaudana thado pirakanda akhoi gi hane gi mahosa gi punsida mairoi sing bo mai masin tamba phamanda amadi hauji PG gi exam ka thari basida apanda piri ba se athuba matamda exam pangthomba amadi Manipur University bu tangdu letana thambiu haiduna is the government amadi Ministry of Human Resource Development ki punjin sinjari University ki watho ki matangda CSO singi mifam pangthoktuna ware manga lawkhre ngasi wahengbam lekai da leiba PPCM ki office ta pangthoki ba paugi mifam amada CCSK ki Vice President Jitendra Ningombana ngasi ki mifam aduna lawkhiba warep sing adude thaudo sigi matangda Manipur government HRD ministry amade Mushu Muta amade Mushagaloina na taunakhiba memorandum of agreement ngak na chatkadabani hauzik orakliba phiba masi RSS Manipur government amade BJP ga tanaraga athubada loshingadabani Manipur University ki campus manungda deploy tawriba khulai paiba sing khudakta lokthokadabani phajin khiba miyo sing condition yawdana thadokadabani phanaba tanariba sing lepkadabani amade tangkunda chathakiba security gi hanjinba thawong sing condemn tawba haiba warep sing ni haiki Ministry of Human Resource Development amadi musu muta musaga
University as the totally crisis as the Matanga, Yanakiba, Memorandum of Agreement Ador, Adam Satakadamani, Hoxik Oregi Manipuri University Watok Asa, RSS, Manipur government, Amadi BJP na, Punna Tanari Haraga, Atu Bumatamda, normalcy Emma Purangana, Honabata Sobutai, the Logadavani. Manipuri University campus Manungda, deployed Toriba, security force Punum se, Kudak the Lotoka Davani, Manipuri University Asigi, Watok Asiga Marilena, Fazin Kiba, Mahiru Singh Amadi Wazasing Asa, condition Amate Yogdan Tadokatavani. Saruk Yakibe UCM ki President Sunil Karamna security Thazinduna University campus da unkana ba phibam leiringe cherk asida thikadar singna sel kaihong na bhonare haiba pau leire CSO singna hiram asida thijinduna miyam da khangalagani hauji wari ba phibam asida university asigi marwe bache changkaya manghan kibe abage chingna balai athubada lengak na yana na bhona dravadi CSO singna leibak miyam ga loina na akan ba khongjang changsinna ba ngasidagi sem sare haike Hairiba anova provinsi kale haidina changa kanat irang thorbu matam masida tongan ba sigi marakta thikadar sing MLA singna khogi makhoigi bill kaina nabagi chenjen ba chongjan na ba university tawre haibase civil society aikhoina tare hairiba issue mayam singa sibu nathaina no hono matamda Manipur University wathokase thawoina atamna lochindana ba Silakpa Government of India, Amazon Manipur Government gi akatnaba design amara haibati hojik hangningi Bisnupur district ke oina Ayushman Bharat PMGAY mini secretariat complex daleba Panchayat Resource Center da Rural Development Minister TS Biswajit na hodokrai District Health Society Bisnupur amasung District Administration Bisnupur na sinduna pangthokiba thoramaduda oinam kendra ki MLA L Radhakishore thanga kendra ki T Robindro kumbi kendra ki S Birasu sarugyake District asigi ahan boina beneficiary tarada golden record card yenthoke Minister Biswajit na Kimasigi makada English ngani kungani thoi fawgi manungda India dagi laina laitaba khunai ama ohenna bagi pantam thamli haike Tribiki developing amadi developed countries ga lamba pa ba ya ba akoi country ma semgani habise masi akoi gi sahajok am change ba masi dai da man hona beri ba duga hojik so far MBO mani akoi Manipur da khadagi hena interest lobi ba government se India gi aham government amadi anis ku government masi politically haja banate this is fact adun ngasi di MBO madagi tungon naba oina bharat ki leriba akoi atal bihari be ki pai ki macham de jo harami akoi gi India ana semba se sigi manung se the northern state part se yaw ye si chakotan India chakolo haiba magi thambira ba mami se ngasi de bharat ke prime minister na lokhat pi har kan India northern state ki demakta masak khangbi rei ba recognition pi bi rei se example ani shuba haijage Thawal district oina su district administration na sinduna DC office complex dalaiba counting hall scheme masi hodoke thawamadu da wangjing tentha kendra ki MLA Paunam Brojan DC Thawal Hawam Roshita Thawal Jilla Parishad ki Adyaksha Hasina Begum Kaksing ki DC Nelin Thang su sarugyake Observation Committee on United Nations Dana Sinduna UN Degi Thama Tumna Chathagadaba campaign Ama Manipur Press Club ta hodokre Peace and Development through Education Haiba theme da pangthokliba campaign asigi hodokpagi thoramda Salai Holdings Private Limited ki chairman amasung Managing Director Narengbam Samarjit Amzugi President Brojendra Ningomba Ichamgi Hanagi President N Rajendra Organizing Committee ki convener Dr. T.S. Chandramani Shu Sarugyake State asigi tongan ba sinpham singda thoidok hendok na thabak tawriba singda khudol tamduna ikai khumna botke maibam tombina iba nomagi oiba mitei inat literature amasung PH samungona iba tengban ba amasung lining thau laipaugi nungi ichel kobalarik ani shupongke Ichamgi hanagi President N Rajendrana sel thum culture amade integration da hena development lehenna na bakhona bachangi matam ngakna chatpana pumnamaki afaba oigani haike Amzugi President Brajendra Ningombana Hauziki Matamda integration ki culture da mai onsinbasi yamna afaba khongthang amani masina ching tam hena nungshina na ba hengat hangani haike Salai Holding ki Managing Director and Samarjina Lamdamasida Education Sector Chaukalabadi Tangdu Laitaba amasung chaukhatpa purakpa ngamgani haike Such a project we seek to become close supporters in Manipur's resurgence. We firmly believe that education will shape a powerful
tool for moving our communities and households towards a more sustainable future of the context of Manipur. Therefore, Salai, a social scientific umbrella organization, approved and adopted to spread the power of education and a more higher education for the interests of our victimized children and youths. This power of education will play a vital role in such targeted areas, not only in shaping the future, but also creating a resource base for sustainability efforts and providing outreach and service to our brotherhoods, sisterhoods, communities, and the nations as a whole. Thawal Municipal Council Ward Number 1 gi Councillor Okram Inautombina Ward Asel Laiba Ahloira Bamioi Chamanga da Khudol Tambaga Loinana Class 10 gi Mahiroi Kunga Mathoi amasung 12 gi Mahiroi Taragahumdoi da Mana Piduna Pungning Thawkre. Thawal Okram Community Hall da Pangthoki Pathormatuda Hanagi Chief Minister Okram Ibobe Khangabo Kendra gi MLA O Suraj Kumar Thawal Municipal Council gi Chairperson T.A. Shyamo amade atai Councillor Singsu Sarugyaki Okram Ibobina Laibak amagi luchingba oiba araiba nate miyam gidamak thamoi shengna thabak tawba amade ngayaki penana ba panghai haijinba tungkoina chatloidaba thabak sing tawroidaba ni haiki Sing khapta hairaga aduda chatlu khungam da chatlu sing da chatlu haiba nataba haira su thabak na utbado madu yamna darkar oiba Hayang siga joba, hayang suron charon generation to generation. Aduna ngango wabu noi lawi bra ay tung da harpa isa isu suron charon da boba ngangna da le ko to ba. Arapati Lilong Mapal Kangjebung the Sports Gallery Sananaba Urep Uyung Tamkre. Thoramatu the Health Minister L. Jayant Kumar, Mahod Minister T.A. Shyam Kumar, MLA Saitabrata, MLA Rameshwar, Lilong Thawal Municipal Council gi Chairperson W. Meena Kumarina Marueba Mir Singh Oina Sargyaki. Health Minister L. Jayant Kumar na Lengak Asigi Sel Thungi Pibam Patrabasu, Taudaba Yadava Thabak Singdi Pangthok na Honare. Sports Gallery si Sananaba Lupa Crore Amam Kai Kaithok tu na Thamle Haike. Mahod Minister T.A. Shyam Kumar na Manipur da lairiba MLA pumnamakna laikai amadi kendra gi khenaba thamdana thabak tawduna chawkhatnaba honaba matam oire haike. Nambol Block Congress Committee na sinduna ibudau khori phaba Nambol gi laikol da uhai panba u makhal chamngarom thakre. Thauramadu da Nambol kendra gi MLA N Lokena akoi bagi phibam kaitharakli basi kharada oiraba sungaktuna thamnana ba kendra sigi manungda leiba umanglai haraubung khudingmakta u thabagi thabak makha chathagani masida miyamna su mating pangbiu haiki. Arun Bamihat Tahat Kraba G. Jiteshwar T.H. Satish Prem R.K. Ronel Amade P.S. Naubigi Jesina Changslak Pakhongjangi Saruk Amaoina Bisnupur District Irengbam Awang Maning Laikai Kaithel Machada Nambol Area Apunba Mayra Paibilup Amasung Irengbam Awang Apunba Mayra Paibina Wakan Mifam Chathakre Arun Bamihat Asi Government na CBI Natraga SIT Semduna Thigalu Mihat Asida Chenariba Indian Army personnel sing Aingi Oiba Charak Piu Haina Dabi Tauki Janims Hospital ki Pibam Lu Nana Thamnab ki Pandam Danga si Janims ki Director Dr. T.S. Bimona Luchingduna Lamtu Sengdokre Lamtu Sengdokpatu da Janims ki Medical Superintendent Dr. Ranbir Yauna Staff Kaya Susargyaki Swasthya hi sevagi saruk amoina BJP Uripok Mandal amade RIMS ka khusam naduna RIMS ki radiotherapy ki akoibada lamtu sengdokre All Jiribam United Clubs Association na sinduna irabot thagamari leinana lekai da lu nan bagi changdam naba pangthok tuna lakliba sige manung chana ngasi lekai lu nan ba changdam naba pangthokre Thoramatu the association ki president M. Paksna advisor Dr. H. Joy Kumar made T.S. Ibol Susargyaki All India Youth Federation Manipur State Council na sinduna siru mall theater da kunga humdoirak suba jananeta irabot ke saitha isai changdam naba ki thoram pangthokre thoramatu da All India Youth Federation Manipur State Council ki president M Somerjit Dr. M Nara CPI ki state secretary L Sotin Kumar AIYF ki national vice president CH Sarit Yauna myo kyana sargyaki
Bedapati Kunungisay Saidam Sang Saishakol gi Manga Subama Pokumon Thoromungasi Palace Compound Laiba Lamyan Basanglenda Pangthokre. Thoromatu the Jan Dance Academy gi Director L. Upendra Sharma Padmasri Awardee S. Thanil Yauna Miyokana Sargyaki. L. Upendra na Kunungisay Mutkidana Honaba Tangai Fade Fangtoki. More Madi Myanmar ge Lonaba Namfalong Bazar ga Tainan Laiba No Man's Land gi Mafam Karada Miyoi Kayana Amot Akai Hundopam Ontokle. Hairiba Mafam Aduda Ladiba Amot Akai Singasi Taragabatu Shubasam Rifles, More Police Amade, Lamdamado ki Miyoi Kayana Saruk Yadun Singdo Krabasu, Makatana Amot Akai Langshin Badi Leptre. Nakalamaromda, More Bazar gi Manungda Amot Akai Kya Hingalakli Basti, Workers and Traders Association Morena, Numidang Kudingi Hondoktuna ADC More ki Office Complex ki Mapam Amada, Paishin Bagi Tabak Chatari. More ki area dasu Atuba Matamda Amot Akai Langtokpam Jaga Malangak na Sembi Drabade, Matam Sang na ADC ki Office Complex ta Amot Akai Sing Langtokpa Yarak Loidavana, a Chaupa problem am Orakani. Langang na Atuba Matamda Mijang Changpi tuna More ki Jaga Amada Amot Akai Langtokpam Amathambiyo Haina. Workers and Traders Association More ki General Secretary T.S. Shekhar na apil tarokli. Koi nomagi amot pa mayam si nutigi koi na bazar si tholei ba amot pa mayam si langthopam leitabna koi more koi paisila thamaga di koi gi surrounding sida yamna keno hataba ma foirokpe maram asina mari leina ba authority na amtang eng changbi duna kai to ba ya ba ge ha amtang khana na ba amtam gi meke digi fungse Scheduled Tribe Demand Committee Manipur na Sintuna Meitei na Constitution ki ST list chalhalu haiduna Manipur lengak ta takshin ba mifam ama Chingtam Community Hall takhel da pangthokre. Ngasi mifam atu da committee ki Vice President Dhiraj Yumnam, Coordinating Body ki Convener Laisram Romesh Meitei, Committee ki Assistant Publicity Secretary K. London Su Sargyaki. Ngasi mifam atu na Meitei Scheduled Tribe list chanana bagidamak state government na standard da atuba matamda recommendation thagadabani haina warip lauki. Hausi paugi mertana tembe pre amatang lominasi. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Medicine Ambulance Services Manipur na miyam gidamak hodok chare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyam na pijariba ambulance ki number sing asi save tobiyo amadi call tobiyo Medicine Ambulance People Ambulance. Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. Breki matungda muka nataram nokchari makhataba pauda Mission Organic Value Chain Development for Northeast Region ki makhada Manipur Organic Mission Agency Momana Kaksing District ta Farmer Chani Yankhaina Organic ki lau pathapta lam hectare chani da Yaingang amade Sing Thari Hariba mafam asida ngasi Moma gi Project Director K Devdatta na luchingba tim amana chatuna yengsinke Moma gi expert na matau karam na organic ki lau pathap chathagani Pambida Tarakpalaina Tina Madi scheme Asiki Kanaba Sugaina Taki. Joint Farming Cooperative Society Kaksing Namapungwebe Todang Lauduna. Pochai Taribasiki Matangda Society Sigi founder member and Atona. Malemgi Awan Bagi Matungina Kaksing Su Organic Iho Asidaya Hunanaba Kongtanga Silokatpani. Kongtang asina society asigi members singi semilonda chawna mateng ohengani masida saruk yariba farmers singna magi hingnana ba marueba thabak sururaba tungda matam khara kaithongna duna lau pathap asi chathabani haiki
Manipur Organic Mission Agency Momagi Project Director K. Devdatta Sharmana Farmer Singna Puthorkliba Pothoki Kanaba Farmer Masa Masada Haktengnana Yonana Basingani National Market Amadi International Market Ti Tongana Thamkraga Manipur da Puthokliba Mega One Amadi Lakadong Hairiba Yangang Makalasi Manipur gi Market ta Phauba Manipur gi Miyamna Siznaba Konana ba Phauba Puthokpangamdri Yangang Thariba Farmer Singna Market Kidamak Waningai Karisulaiti Haike Sagolban Tera Lukram Leraktage, Moirang Hanuba Paugi Manungdaleba, Tongan Tonganba Club Tarukna Pulaga Semba, United Club Development Association, Pasoi Kendra Hainaming Tonba, Joint Committee Ashina Sindunangasi, Oriental College Gettagi Horaga, Sai Complex Paugi Lambigi Mapam Sing, Lamtu Sengdokre, Tauramasida Nambul Mapa Lions Club Nasu Mating Panki. Luna na hagjang panalaina na bagi pandamda nomagi oiba ningthau khong kaitel amade masigi akoibada leba umanglai gi laikol sing machai be matras khudi thibi ningthau khong na sengdokre lamtu sengbatu da Bisnupur Police BDF personnel ningthau khong Municipal Council gi councillor amadi staff sing su sargyakhi BJP Khangabok Mandal na Sinduna Khangabok Kendra gi manung daleba polling station Taraga Nepal dalaiba nupi singi oiba review meeting ama Khangabok dalaiba Sorojini oil pump ta pangthokre lagliba Lok Sabha mikal gi matang da khananaina kiba mifam aduda BJP Manipur Pradesh ki hanagi Vice President TH Jadumani BJP Thawal District Mahila gi President TH Sorojini BJP Khangabok Mandal gi President Tomba Khuman Mandal gi Mahila gi President L Sobita yauna miyoi kya na sargyakhi Labor Department ki makada training loi krabi samaram ge beneficiary kuntrada philo nanaba machine yenthoki. Fifth Sangangai Jila Parishad ki NREGS ki meeting makada paikhat liba thabak singa si Imphal West ki DC and Pravina haktengna na chatuna yangsin kre. Yangsin batu da Fifth Sangangai Jila Parishad member S Rahul alias Marjitsu Sargyaki ZPS Rahul na Fifth Jangangai Jila Parishad Konba Mafam Singh Government na Thadarak Pasenfam Singh Miamga Tanaduna Chakwa Thorangi Thabak Singh Leptana Tawgani Haike DC Pravina Imphal West ki chahi asigi oina NREGA gi material amadi wages component yauna lupa crore mapalom khunga ki chakwa thorangi thadakrai state share masung central share singsu atuba matamda thadana ba sem sare khungang chakwa na bhona bada miamna government na paikali ba thabak singda punna chatmina duna sargya bi haike Anoba Mangal Village Level Federation Lamboi Kulamasung Nongshumna Sinduna National Nutrition Month ki Manung Channa Nongshumda ki Taret Khul Phauba Miyamgi Khongchet ama chatkre Khongchet aduna chahi taraganipal sudringe da nupi macha singna yum panbagi hainabi thadoksi nisha chaba leplasi aikhoi hakchang phana leisi laumi singi hak matpi ganu haiba placard sing paikhi Dr. Songs and Lyrics ke Marisuba Foundation de Lining Thau Puthi Bashanglan Kurai de Pangthokrai. Thauramadu da Biotone Edu Services ke Managing Director Dr. N.S. Songtham Kurai Nandai Bamlekai ki Pradhan Y Chitra Susargyaki. Thaurongi Saruka Moina Blood Donation Camp amas Pangthoki. Mitai chanu listing ani taraganipal ki audition ngasi Imphal East ki LSSP Mayai Loishang Laingam local da pangthokrai mitai chanu changdam na basida mioi kunthaga tarung na sorgyari organizer warepana ngasi gi audition asegi kun khangat laga October kunthaga mathoi da pangthokada ba final da sorgyagani hairi Drug Sizinari Benupi Singha Mahausa ki punsida hanjilakna na ba tongan ba scheme amade ain gi oiba mateng sing phangba yai haibasi khangjin gadabani haina High Court of Manipur gi Registrar R.K. Memcha na phongthokrai Wafama Singasi Nirvana Foundation na Wings India HIV H Alliance ka khusham naduna sinba nomagi oiba drug sizinari benupi singi matang da pangthokpa police personnel sing amade stakeholders singi oiba sensitization workshop amada phongdokhibani ngasi tharamadu da Nirvana Foundation ki secretary Shavana Sorokhaibam additional SP prosecution Hobam Sangamita Max ki joint director Aviram Mongjam na chingbana athoiba mithunglen sing oina sorgyaki R.K. Memcha na makatana nupi singna Manipur gi khunai da lauri ba thodang sing aduki matik chawi haina launa rabasu ngasidi drug sizinabagi anoba thawong ama chatharak pasi laibak thibani
मसिदगी कन्ननब होनबदा मरी लेनब डिपार्टमेंट सिंगना अमत ओइना चटमिनब दरकार ओइ हाइखे निर्वाणा फाउंडेशन की सेक्रेटरी शोभना सोरखाइबमना गवर्नमेंट ड्रग की मायुक्त थबक कया पाइखलबसु नुपी ड्रग चाबगी मसिंगदी नोमगी हेनगलकपगी फिभमदा लैरी नुपी ड्रग चाबसिंग मरक्ता पोक्सो केस का मरी लेनबसु नौना थेंगनरे नुपी सिंगना ड्रग सिजनबगी मरोइबा हौरकफमसी मपुरोइबसिंगना ड्रग सिजनबा अमदे हौरकलिबा चही नौरिबा नुपी मचा सिंगना फैशन ओइना पार्टी कयादा सरुक यारुबदगी ओइरकपा कया मसु लैरी पुनमक्सिंग असि थेंगनानब स्टेक होल्डर सिंग पुनः चटमिनब मतम ओइरे फोंदोकी मणिपुर स्टाइल लीगल सर्विसेज अथॉरिटी की मीटिंग मखादा डिस्ट्रिक्ट लीगल सर्विसेज अथॉरिटी अमदी लीगल एड क्लिनिक फुबालाना स्पॉन्सर तौदुना सुनु सिफाई विलेज डेवलपमेंट कमिटी अमदी आइडियल मदर एसोसिएशन अपुना सिंधुना नोमगी ओइबा लीगल अवेयरनेस थोरममा सुनु सिफाई मखालेकाई कम्युनिटी हॉल दा पांगथोखरे थोरमदुदा एडवोकेट वायरामानंद अमसुंग डब्ल्यू लताना रिसोर्स पर्सन ओइना वांगांखी हौदोपगी थोरमदा थोंगाम शांति थिनुंगे जिला परिषद मेंबर ओ जयचंद्र सुनु सिफाई विलेज डेवलपमेंट कमिटी की प्रेसिडेंट एस तोम्बा मेटे सुसरुयाखी मोइरांग म्युनिसिपल काउंसिल वार्ड नंबर 13 की नौना साबा वाटर सप्लाई डिस्ट्रीब्यूशन सिस्टम मोइरांग केंद्र की एमएलए पी शरद चंद्रना मियाम खुशनखरे एमएलए लोकल एरिया डेवलपमेंट फंड अमदी पीएचई बिष्णुपुर डिवीजन के फंड की मखादा लुपा लाख अहुमलोम चंगना वाटर सप्लाई सिस्टम असी सेमगतखिबनी ngasi thormatuda एजुकेटिव इंजीनियर एल गोकुल चंद्र मोइरांग म्युनिसिपल काउंसिल की चेयरपर्सन एन इबोमचा नॉमिनेटेड काउंसिलर के श्याम सुसरगाकी ऑल जिरीबाम वर्किंग जर्नलिस्ट यूनियन की तरह निपाल सुबह फाउंडेशन डे थौरम पीडब्ल्यूडी गेस्ट हाउस जिरीबाम दा पांगथोखरे थौरम अदुदा जिरीबाम की अध्यक्ष के एस जानकी यूनियन असि प्रेसिडेंट ngatem बिस्वजीत एडिशनल एसपी जिरीबाम एच बासुलाल यूनियन की फाउंडर प्रेसिडेंट एल बिरजेट मणिपुर क्रॉनिकल पब्लिशर सेराम हेराजेसु सरक्याखी मयाई काबचिंजाक सिजनबमदी योनब थिंगनबगी पांदमदा रेडो आर्ट जिम सिंधुना मोटरसाइकिल रैली चक्रे जिम की तरुक फाउंडेशन डे मरी लेना ड्रग की मायोक्त पाउजल पुप रैली क्वाक्टा म्युनिसिपल काउंसिल की चेयरपर्सन एम दे मेहरुद्दीन क्वाक्टा बाजार की लमथाखी थरोइजम के थौदोक्ता चेनबसिंग मखाताना फादुना मतिक चाब चेराक पीगदबनी अमदे उख्रुलदा मस्जिद थुगाइनब होनखिबदुगी मायोक्ता हनबा लेतना थेंगनगनी हाइना अमुको के प्रेसिडेंट एस एम जलाल न फोंदोक्रे हतादा लेबा ऑर्गेनाइजेशन असि का ऑफिस पांगथोकपा पाउगी मिफम अमदा थरोइजम के थौदोक्ता मणिपुर गवर्नमेंट ता चेनब मियोय खरा फादुना थबक पाइखलिबसि तरामना ओइ तौबतबो मखाताना फागदब मियोयसिंग अमदे थौदोदुदा पुलिस ऑफिशियल सिंग हेन चेनरम याबना कुबना थिगलहनिंगी हाइखे उख्रुल द कोर्ट कॉम्प्लेक्स सेमखनबा मस्जिद की लम लौशिनबगी मतंगदा हौजिक ओरिबा फिबम असि पेनिंगाई ओइदे मस्जिद असि यामना नाखै सेंगला लिसिंग चमापल मरबुद्रा मंगादगी लेरखिबनी करिगुंबा नमदुना लौथुकनबा नत्रग थुगाइनबा होनरकलबदि चपचाना मायोकनगनी हाइखे रेजिस्टार तौग्रब अदुम वक्फगी प्रॉपर्टी अमा स्टेट ना लौशनबा नत्रगा कनागुमा बॉडी अमना लौशनबगी अदुम हक लेते अदुना मरम ओरगांदा मसिगे तौरैबा क्लेम मसिगे तौरैबा वाफमसे only 32 by 42 khaki measuring area ama khakta yamna suk chauba hue and cry adu yamna chauba ko gi kenoma charang na ba ma thogan na ba sin ma se punamak na masigi miyeng ama changbiraga mase bhap tanaba wakal tanaba gi situation nama lakhanna ba hona ba punamak na mateng pangbiyo aduga manipur government na masi khudakta intervene tobiraga intervention na ma lobiraga masi loisan na ba sinbiyo मसागे अनाबा मदगे सीजर हॉस्पिटल द लायंगदुना लेरिबा पाउमी कचिंग ताबम बिपिन शर्मादा पाउमी वेलफेयर फाउंडेशन लुपा लिसिंग हुंबुद्रा मंगा मतेंग पांखरे फाउंडेशन नसिकी चेयरपर्सन वांगखेमचा श्यामजाइना लुचिंगदुना सेनफम असि ngasi खुसनकिबनी असम राइफल्स की सिविक एक्शन प्रोग्राम की सरुकम ओइना चांदल डिस्ट्रिक्ट की सजिक तंपाक्तगी नुपा नुपे फार्मर वॉलंटियर की कांगबु अमा सिक्किम ऑर्गेनिक फार्मिंग की पथाप येंगलुनबगिदमक नुमित तरानी की ओइबा खोंगचट अमा आईजी एयर साउथ मेजर जनरल केपी सिंगना मंत्री पुखरीदा की लमथाखरे सिक्किम की ऑर्गेनिक लौ पथाप सिंग येंगसिंदुना स्टेट असिदसु ऑर्गेनिक की ओइबा पोथोक सिंग पुथोकनबा पांदमदा खोंगचट असि पांगथोकपनि हारि हौजिंग मखाताबा पाउ पिजद्रिंगे की मरकथना थबकी पाउ मुक पिजरी
ngasi gi thabaki pauda education s ki multitasking staff jamri ge tara hundoi logadori masagi chahi taraga nipal dagi kunthraga nipal phawgi manungda leiba yamdrabata class 10 pass toba mioi singna october gi tang ama phawgi manungda darkhas tharakpe yagani parikha center imphal da hoigani Army Recruitment Rally Churachandpur ki Peace Ground October taraga manga dagi kulgo hundoi phawba pangthokadori online registration September kunthra phawba chathagani Mathaki thabaki paw asigi akupa marol babu parada leba job center dagi khangbiba yakani Hausi makha taba paw muk pijari Ngaikong Kulen Gram Panchayat Water Village Sanitation Committee amadi Panchayat asigi manungda leba club singa khushamnaduna lamtu sengdokre ngasigi thormatuda pradhan M Bala Ward member sing Sanitation Committee ki member sing amadi club ki thaupuba singsu sarugyake M Balana mathang thagi ani phawba khungang asibulu nana thamnana ba chatharakliba thabak thormasida miyamna subateng pangbiu haiki Saktiman company ki dealer amoina Imphal da leriba NETC agribusiness na company si ki khushuklai kaya na tawba ngamba singa dunga se mapal kangjebung da utkrai Numitarani chumna chathagadaba thang tagi refresher course amanga si konung mamangda leba government dance college da hodokrai Kosem Bosem SCRTM the education S ki matenga loinana Kimax na sinduna pangthokiba thormaduda University of Culture ki deputy registrar L Surjit Kimax ki vice president Ningom Naubi amadi Kimax ki advisor Saikhom Nodiana chingbana sorgyaki Thorongka mari leinana deputy registrar L Surjit na thang ta haibasi jagoi amadi yoga gi sharuk yawa art form amani thang ta si universal oirabanina masigi value amadi chana kanglon sing nungpan khangna chatpagi tangai phadaba lai haiki Liangmai United Baptist Church na sinduna minini chatharkiba seminar ngasi Tamenglong District Headquarter Talosin Krek. Tharomatu da Jelerong Baptist Churches Council of Northeast India ki General Secretary Dr. N.H. Adui, Jelerong Evangelist Fellowship ki Executive Secretary G. Gangmai, Tamenglong College ki Principal and Daimai Shusargyaki. Sangnaiba lamdam asigi lila artist Mangsha Tabam Ningthem Maitei Luang Sungpam Makhalekai Daleba Masagi Yumda Thasigi Kungamathui Dalaikidre Artist asigi Miamna Pamnakiba Lila Kharadang Palabada Moirang Lamja Chakhangamba Numit Kappa Riksho Kanano Bangladesh ki Laibhadibi Panbayai Media Council More ki Vice President Oirambada Natana Matam Kaya MCM ki Advisor Oiramba Moirang Gopal Mete na Lekidabada Media Council More na Awapa Phongtokrai Hausi Sthanaba ki Pawam Pijari ngasi sanabagi pauda thasi ki taraga nithoi dagi tim kunga mathoina sargyatuna chatharkiba hanba 7-8 side under 13 boys football tournament loisin krai Taubungkhok welfare club na sintuna Taubungkhok awanglekai gi ground da chatharkiba tournament ado loisinbagi thoramda pasoi kendra gi MLA AK Mirabai TWC ki hanagi president Santa Biren Jangangai Jila Parishad member Sinam Rahul Sagolban Thongnawjam lekai gram panchayat ki pradhan N Ratan Jangangai GP ki pradhan Laishram Roma Laima amade Sagolban Sapam Lerak GP ki pradhan Athokpam Bishorjit na chingbana athoiba mitunglen sing oina sarugyake tournament adu ki final match ta Tafa Tagyal Kolom Lekai amadi Koirengai Youth Club anina sanakibada Tafa Tagyal Kolom Lekai na Koirengai Youth Club pu goal ani amada maithiba piduna champion oikhre Thoramadu mari lena na chief guest oina sarugyake bi AK Mirabaina Manipur Sports University Linkhat ki bachahi mari pharaklaba phawba mathau tawdana leribasi athuba matamda sanaroi singi khanduna chalaina balenga kasna singadabani sthana khonabana ngasigi haurakliban harol singna nishadagi ngakthokna bhonabada achoba mateng oiri haiki tungda tournament adugi makok mathang tarba team singda mana mathum sing yenthoki
Kickboxing Association of Manipur na thoidok hendokpa mingchat purakpa sanarosing amade Guinness Book of World Record attempt tawkiba Yambem Gobin pungning thogatpagi thoram ama Moirang Khom leipungda pangthokre thoramadu da hanagi Deputy Speaker Preso Simre London daki lakpa researcher Edward Moon amade Court gi President Dr. L. Devabrata na chingba miyosing na sarwyakhe sanarosing da chamba kudol pot pituna pungning thawatke Preso Simrena sanarosing na Manipur gi damak lauriba thaudangbu singthaki Kangla Taekwondo Academy Thangmaiban Sinam Lekai amasung Yumnam Lekai da sanababu yokhatpa pamjaba sing amasung SDSC khabam lamkhaina selgi mateng pangkhre Sinam Lekai Community Hall da pangthokiba chumba thoram amada Uttam Kumar Leitan Themna Senphamadu Academy sigi coach Irom Premananda da khusnakibani Irom Premanandana sanaroi singdagi senpham amata laudana taekwondo takpi tambiriba sigi award apasing kharada oirabasu mentionanaba mahakatinaba maruk mapang singna sanabagi yokhatningba singa punsinaraga senpham asi pangbani academy sida hojik nupa macha nupi macha nipurom tamli chahi ama tha ani khara helaba academy sida state ki level da sanaroi puthokna manamathum lawpangamle haire Uttam Kumar Leitan Themna Irom Premanandana Sanaringe Matamda Lamdamasi Mingchat Purkibadu Yenglaga Tungi Apapa Sanari Sing Putoraknaba Academy asi Haunaba Haibadagi Wana Jalaibane Mahagna Sanari Sing Munungshibasi Yenglaga Angamangamba Sel Putokna Dunamateng Pangbani Haki Sum Kakasum Kajaraga was my Torga, Kangla Taekwondo, Sakul and Davia Manipuri, Tungi Yumbini ni Kalaga, Aquina Sigi, Aquina Kagat Sareba, later year, Apang Makrasika, Modaquena, Donatova, Pijab Laxavani. Coach Irom Premanandana Kaidem Kiranamasung Kaba Ireng Bangaloina Academy Swiss Libani, Awada Pakayamarumasi, Ubibadagi Marumapang Sinamateng Pangbirapagi the Maktagat Pondoke. Matangi matungina honglakliba masana asida censure kitching state asigisu marilena authority na laibiduna aikoi sanarosing malem gi thakta sanabangam na bakhonhaningi haike akogi manipur gi taekwondo gi akogi selection ama tawba matamda akogi censor gi akogi guard mayam te hoji pausin na bang ngamdri ado masigi kenosi aina akogi paliba sarkar da haida batare asigumba akogi taekwondo bu nuksibiduna sensor gumba sigumba gi kenogi facility se akogi taekwondo gi su akogi apunba akoi manipur gi akogi association laidari akogi taekwondo association masidai da pibira ga yam nungai ne na ai thamjage Bright Star Union Bina Chingtam Social Worker Union bu Gold Mangasino da Maithiba Piduna Nehru Yuba Kendra Imphal East Block Level Sports Mid Pariyatam Parav ki Mapu Ekre Thasi ki Tara Taruktagi Irilbung High School Ground da Chathar Kiba Tournament Asigi Ngasiloshin Bagi Thoramda Khetrigao Kendra ki MLA N Indrajit Susar Gyaduna Manamathum Singh Thoki Chahi siga October ahum nagi dipan phawba Pune da pangthokadaba madi November 13 tagi 38 phawba Thailand da pangthokadoriba Mr. Asia amade Mr. World Sorugyagadoriba sanaroi manga da mateng piba masung yaiphat thongni piba gi thoram ama singjamai sapam lekai da pangthokre Helping Hand kanglai pangna sinba thoramadu da NAF ki additional SP Brenda Thongnawjam Sedo gi President S Arun Kumar su sorugyaki Manipur Table Tennis Association ki meeting makhata Thawal District Table Tennis Association na sinduna chatharkiba State Open Ranking Table Tennis Tournament Thawal Wangmataba College Road taleba Association ki indoor hall da losin khre ngasi sana ki banupa ki single da Imphal West ki K Rohit na KS Basanta Kumar bo set ahum mari da thoiduna tournament asigi title lokre Thawal ki H Senoritana H Yaifabibu set mari anida thoiduna youth girls ki singles ki title loke Imphal iski KSH Lekhendrona Thawal gi S Lamjing Babu set ahum sino da thoiduna cadet boys ki title lokrai ngaslosin bagi thoram da MLA Fazur Rahim MLA O Suraj Kumar MLA Korung Thang Manipur Table Tennis Association ki President Dev Sekhar Sharma Organizing Committee ki Chairman Akram Ibopisak Susarugyaki Hauji sanabagi makataba pau boyan thosam teki muklobisi Manipurna Podisari bu maithiba piduna kunmari suba Senior Women's National Football Championship ki quarter final sangkhre quarter final match ta Group G ki winner Punjab ka thasi ki tang kuntreta sanaragani
All India Football Federation gi miyang makhada tha sigi tang kundagi tim kuntarukna group Nepal thongna khairuktuna Odisha gi Barbati Stadium katakta sathariba championship asigi ngasi sanakiba group F ki aroiba league round match ta Manipurna Podisari bu goal taruk ani da maithibu piduna quarter final sangkhibani Manipur gi mai pakipagi goal singadu NG Balana match ki nifu taruk suba yangkhaini thoi suba madi humputrani thoi suba minita goal ahum sankhi atopa goal ahum aduna Dangmai Grace and Ratan Bala amadi M Manda kinina match ki ani suba taramatoi suba madi nifu tare suba minita sankhibani match asida maiti kiba Podisari gi goal ani adu ani suba hapta sankhi Championship asigi Manipur gi mathangi quarter final match ta Group G gi winner Punjab ka tha asigi tang kuntreta sanaragani Manipur University Sports Committee Kanchipur gi miyang makhada Biramagon College Sombong na sinduna ngasi dagi college asigi ground da team mangana saruk yaduna A Borsan Singh Memorial Manipur University Inter College Football Women Tournament hokre Hokdokpagi thoramda Biramagon College Sombong gi principal in charge MPRE Devi College asigi Department of Physical Education gi head of department TS Bimol College asigi Department of Commerce ki donor Dr. A. Joy Chandrana Thoramapu Singh oiki tournament asigi aroiba match ta Biramagon College Sombong amadi Siri Gaur Govinda College Khuraiga sanaragani ngasi sanakiba ahanba semi-final match ta Biramagon College Sombong na Dem College of Science pu goal manga sinoda maitibu piduna final sangkhibani match asida mai pakiba Biramagon College Sombong gi goal singadu Angelina goal ani sankhi atopa goal ahum aduna manga leibi Gracie amadi Queen na sankhibani ani suba semi-final match ki sanakibada Siri Gaur Govinda College Khuraina Manipur University Kanchipur goal ahum sinoda maitibu biduna final sangkhre Siri Gaur Govinda College Khurai gi mai pakibagi goal singadu TS Devjani na goal ani sankhi atopa goal aduna K Ranjitana sankhibani Tournament asigi aroiba match tha asigi tang kunmanga da Siri Gaur Govinda College Khurai amadi Biramagon College Sombonga sanaragani Manipur hockey na sinduna tha asigi tang tara taruktagi team tarena grubani thongna khaidoktuna Khomalampak Astroturf Hockey Stadium da sathariba sahi tratung makhagi nupigi anisuba President Cup Hockey Championship ki ngasi sankiba ahanba match ta Ideal Club Tera Bazar na KISSC Khongmonbu Panjal Mari Sinoda maithiba pikhre Ideal Club Tera Bazar gi mai pakibagi Panjal singadu Basantina match ki tara suba madi tara truk suba minita Panjal ani sankhi atoba Panjal ani aduna Ritu amadi Sophia na match ki tara mari suba madi nipuni thoi suba minita sankhibani ani suba match ki sanakibada YCCIC kontha ahalupna CO Singjamai Wangma Khetri lekai bu Panjal manga sinoda maitiba pikhi YCCIC kontha ahaluki mai pakibagi Panjal singadu K Rina na match ki tara mari suba kuntre suba madi kuntra tre suba minita Panjal ahum sankhi K Elina amadi K Priyanka na match ki kuntra mapal suba madi nipal suba minita Panjal ani sanduna match sasi mai pakibani Amaromda team mapan na grubani thongna khaidoktuna stadium asida sathariba sahi taramri makhagi nupagi ani suba President Cup Hockey Championship ki ngasi chanakiba ahanba match ta ISWC Langthabal na Hockey Academy Khongmanbu Panjal taramathoi sinoda yamna laksana maitiba pikhi ISWC Langthabal gi mai pakibagi Panjal singadu Alex A amadi CIS Nelson na Panjal manga sankhi atoba Panjal aduna S Sensan na sankhibani ani suba match ki sanakibada YCCIC kontha ahalupna KISSC Khongmanbu Panjal ahum amada maithiba pikre match asida mai pakiba YCCIC kontha ahaluki Panjal ahum madu L Pritam M Pranesh amadi I Abisanana sankhibani match asida maithikiba KISSC Khongman ge matangarba Panjal aduna M Noiring kona sankhi Manipur Kang Association gi miyang makhada Singjamai Kangkut singa mathakna sinduna mamang thagi tang kun taruktagi Kangkut taramari na grum mari thongna khaidoktuna Singjamai Kangchangda sathariba tari suba mangsa tabam iboyaima madi poinabati Memorial Mixed Likam Knockout Kendra Wise Kang Tournament ki ngasi sanakipa match ta Oinam Kendra Kangkutna Thangmaiban Kendra Kangkut pu Panjal kun taramapal da maitiba pikre hayeng Kangchang asida Singjamai Kendra Kangkut team A amadi Kaisamthong Kendra Kangkut ka sanagani Impal West District Bodybuilding and Fitness Association na sinduna
Yurembam Makha Mamanglekai Football Lampakta Tongan ba category gi bodybuilder kontrana saruk yaduna tarataruk seba Mr. Impal West Senior Junior Master Man Physique amadi Women's Bodybuilding Contest pangthokre Thoramasida Konthokjam Kendra gi MLA Dr. Sapam Ranjan Yurembam Jilla Parishad TIS Nilamani All Manipur Bodybuilding Association ki President Moirangtem Deben Impal West DC Bodybuilding Fitness Association ki President TIS Keswana Thoramapu Singh Oiki Pangthokiba contest asida men physique da bodybuilder tarahumdoi women's bodybuilder da ahum junior category da mari senior ahum amadi master da ahum punna nupa amadi nupi bodybuilder kuntrana athoya hen tanakhi Thagachiri boy hausil loslak padang asino hoy ba maroy ba pau amuka na pijari Pradhan Mantri Jan Arogya Yojana Manipur da so hodokre Manipur University da chaya na bawapam kaya marum thorakli basi center maso state na Professor Pandey Sogat padagi ni haina Committee on All Political Party na maral sikre amade university ge oza phajinduna jail da thamba handaki asina Manipur ge ahan ba oina thodok ni haina Professor Biswana na phongdokre ngasi de ISTV na pijaba pau matang sa lojare miyang tabi basing amkana krumjari